Khurumjari ma'am, ngasi anova mafamda anova video ko loinena kakaitai na ma'am butaram na ukjari. Kakaitai gi pandamdi ma'am da iramdam gi phajabasing khanghanjabani. Handak 2022 gi pangthokliba Sangai Festival ase yamna unique oiba theme ga loinena pangthokli. Theme adudi Festival of Oneness haina pangthokli. Handaki Festival ase tongan ba mafam tarahumdoida pangthokli aikoina ngasi chachagadoriba mafam asina Hapta Kangjeibung dani Hapta Kangjeibung chatpa matamda aikoina include tawdoise Begachandra Open Air Theatre mayamna board haina khangnaba mafam aduda cultural program mayam ama pangthokli aikoina ujarakpasing ado yamna tongan ba stall kya amarum lei koigi food stall mayam ama su leire yamna marang kaina lei aduga akogi Sangai Chef 3 and mamang da pangthokiba dumaina handak su pangtho hawi yamna phajana design da hawi adu flower show su yamna chauna makhal variety show na amasu ta hawe adu yam phajai mafam du da su flower khatang yeng badana tana mayam di hujikan se photo da loina photo shoot ta loi ngong bani na photo shoot tong na ba mafam ahum amjule hawe mayam aduna khagi video se amtang yeng mina si loiba fawadi aduga khagi video se su like share comment bibira u aduga channel asibu su sungsoi soidana subscribe to ba ka video no haijage mayam punna yeng mina kisemta Hapta Kangjeibung da pangthokliba Sangai Festival gi changphamda leijare sangpham asidagi hauraga yamna phajaba decoration ikoina uba phangjai mai gi decoration yamna nana tawi eduga changhibada mayai maktada yamna phajaba thambagi mawonggumba design tambi eduga atopa malengi mafamda phangdraba iramdamda phangjaba species kharagi mitam koina thambi nag yeta iramdamasiga sagonaba masana sagol kangjei amadi sanaroiga konaba mitam ani amasu nag yeta thambi hariba decoration asi yamna tonganba pukning huba decoration ama oi maramdi malengi etopa mafamda phangdraba state ki animal bird amadi flower oiriba Sangai gi saktam Sirui lili gi saktam nongin hariba ujek asigi saktam ekhoina ujaba phangjaba yamna nungaije Singi flower so tauri flowers ning do okay
Bhagyachandra Open Air Theatre da cultural program kayamarum pangthoktuna leiri aikoina hek sangjabada yamna liraba yamna tanglaba yamna phajaba magul leiba isai handaki festival asigi theme ga yamna chanaba isai saktuna leirame yamna nungsi isai dong tang tamin nasi mayam Hapta Kangjeibung manungda yamna phajana semduna phampak ani leire amadana cultural show tawe duga atopa masdana meet the star haiduna mamangda tawkhiba dugumna pangthokli iramdamgi aphawba star mayamgi unafam amani hariba program asi mayamgi di yamna nungaijaba masu oiribani mafam asida stall anamba government gi stall na hanghawi Public sector undertaking amadi banki stall su lehawi aduga mapalamgi stall kharasu yahawi sana bagi stall ne do mayam pula ai capture ke kam yaange do tangi minar se som de yan hours Zampam ni zampam je ro khanam thambi amna chauna somnam mat ani chuba ro ne na I could have talked to the hotel Sigi Maming Fagona Nelson Barbecue. This is the I couldn't have Sadri Sina KFC Holobo Chaba Burger said that you know. Nakachaki Charo Nandi. How bro? I take a cake. This is a burger. अखोई की बर्गर एप्पल से क्या यामना चावे यामना हाउदो माले याम हावे बर्गर से Nelson barbecue की macaroni ने इच्छा दी कमाई तो क्या चचे अब हावे तेरा रोस्टेड बुबदी ते क्या रहा है से तेरा 100 नंदी सारा बा आइस See you now. Bye bye. Next video da mo marging da mo thengna rase. Mayam like, share, comment and subscribe. Khoi ki video se like, share, and comment pe biro o duga channel se subscribe to biyo. Bas bye bye taro. Bye.